IMC caretaker mayor Ariba Imphal West ki Sinjamay Oinam Thingel the Laishangbam Lokeshor ki Yumda ngasi Shakhangdaba Singna hand grenade Thamjil-Lamle impact news of powder grenade adu ngasinung tipung amarom kala hen badwai da Shakhangdaba mi ani lakton Thamlamari hairi grenade Thamjil-Lamle habi pau phambga Singna police station ki kambu ma laktuna yengsilaba matungda Manipur police ki bomb squad laktuna pau piraba matung nung tilpung mari tam dai lokthokhi thodok adu mari dainana paumi singna unabada Lokeshor ki loina bi bedarani na Manipuri asuk luraba piba masida ikoi masel manakta asuk mathong sathabasu yaning penaba nungaitaba leirapsu wari sanadora wari sinama porona bi tanjada lomina se asuk mathong asi kanana karigida masatharam nabna haibedu sengdok khaningi haina phongdok lakhi Laibaki suk yamna chiraba matam sida miyam tinba mafamda yumlakta bom thanjan birambase yamna nungaijade kukina maitaida lan tawnabagi damakta plan tawdana leiba matam sida maitaida onjhallaga lan tawragadi akoise karamaina hinggadage haibado nongba nonggi akoise hingba ngamjallaktabagi phibamda lakadore hainingba tananingba leiragasu freely laaga wari watai sanaraga akoi masen ngaktani phaminaraga tanaminabada thokpa thabak ngaktani hainingba leiragasu fazana welcome tawri Maina lakpiyu sumaina aki akhang yumda tawbasidi ahal laman lairi ana ek lairi matungda di sumaina tawbigano